ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯄꯥꯎꯈꯣꯡ ꯆꯟꯕꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯟꯖꯒꯗꯧꯔꯤꯕ ꯄꯥꯎꯈꯣꯡꯁꯤ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯦꯟꯇꯛ ꯇꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯇꯥꯃꯤꯟꯅꯔꯒ ꯋꯥꯔꯤꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯈꯣꯡ ꯑꯍꯨꯝꯈꯛ ꯆꯟꯖꯔꯛꯀꯦ ꯐꯣꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯏꯂꯨꯁꯇ꯭ꯔꯦꯁꯟꯁꯨ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯤꯒ ꯆꯥꯟꯅꯕ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯄꯥꯎꯈꯣꯡ ꯑꯍꯨꯝꯁꯤ ꯑꯗꯣꯝꯅ ꯐꯣꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤꯗꯨ ꯍꯥꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯥꯃꯨ ꯑꯃꯒ ꯀꯛꯆꯦꯡ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯩ ꯃꯈꯣꯏꯅꯤꯁꯤ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯉꯒ ꯇꯣꯏ ꯇꯣꯏꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯩ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯂꯒ ꯁꯨꯝ ꯆꯤꯡ ꯂꯝꯕꯤ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯤꯉꯩꯗ ꯂꯝꯕꯤꯒ ꯐꯠꯇꯕꯒ ꯒꯣꯂꯥꯏꯒ ꯌꯥꯝ ꯂꯩꯕꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ ꯒꯥꯔꯤꯗꯨ ꯀꯛꯆꯦꯡꯗꯨꯅ ꯊꯧꯕꯅꯤ ꯑꯦꯛꯁꯤꯗꯦꯟꯇꯨꯗ ꯁꯥꯃꯨꯗꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯛꯆꯦꯡꯗꯨꯗꯤ ꯁꯣꯛꯂꯝꯗꯦ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯒ ꯀꯛꯆꯦꯡꯗꯨꯅ ꯁꯥꯃꯨꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯕꯤꯔꯦ ꯑꯦꯛꯁꯤꯗꯦꯟꯇꯨꯗ ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯃꯨꯗꯨ ꯏ ꯀꯥꯞꯄ ꯇꯥꯔꯝꯃꯤ ꯏ ꯀꯥꯞꯇꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯀꯛꯆꯦꯡꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤꯗꯃꯛꯅꯤ ꯑꯩꯉꯣꯟꯗꯒꯤ ꯏ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯀꯛꯆꯦꯡꯗꯨꯅ ꯃꯉꯣꯟꯗꯒꯤ ꯏ ꯄꯤꯔꯒ ꯁꯥꯃꯨꯗꯨꯗ ꯀꯥꯞꯂꯝꯃꯤ ꯑꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯁꯥꯃꯨꯗꯨ ꯐꯔꯦ ꯑꯗꯨꯕꯨ ꯁꯥꯃꯨꯗꯨ ꯌꯥꯝ ꯁꯥꯎꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯎꯔꯒꯦ ꯍꯥꯏꯕꯕꯨ ꯀꯛꯆꯦꯡꯗꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯥꯃꯨꯗꯨꯅ ꯀꯛꯆꯦꯡꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯀꯛꯆꯦꯡꯗꯨ ꯃꯁꯥ ꯍꯤꯡꯅꯕ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯪꯂꯝꯃꯤ ꯁꯥꯃꯨꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯛꯆꯦꯡꯗꯨ ꯐꯪꯅꯕ ꯇꯥꯟꯅꯕ ꯂꯦꯞꯂꯝꯗꯦ ꯀꯣꯟꯅꯗꯤ ꯀꯛꯆꯦꯡꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯃꯨꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯛꯆꯦꯡꯗꯨ ꯂꯥꯏꯁꯪ ꯃꯅꯨꯡꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯒꯤ ꯃꯥꯅ ꯂꯥꯏꯁꯪꯗꯨ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯀꯛꯆꯦꯡꯗꯨ ꯐꯥꯔꯝꯃꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯇꯦꯟꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯋꯥꯔꯤꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯈꯣꯡ ꯑꯍꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯍꯪ ꯑꯍꯨꯝꯗꯨ ꯍꯪꯖꯔꯛꯂꯒꯦ ꯐꯣꯡꯕ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕ ꯄꯥꯎꯈꯣꯡ ꯑꯦꯛꯁꯤꯗꯦꯟꯇꯨꯗ ꯁꯥꯃꯨꯗꯨꯅ ꯁꯣꯛꯂꯒ ꯀꯛꯆꯦꯡꯗꯨꯅ ꯁꯣꯛꯍꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯍꯥꯟꯕ ꯄꯥꯎꯈꯣꯡ ꯅꯠꯇ꯭ꯔꯒ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯅꯤꯁꯨꯕꯗ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏ ꯐꯥꯎꯕ ꯄꯤꯗꯨꯅ ꯀꯟꯕꯤꯔꯤꯕ ꯀꯛꯆꯦꯡꯗꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯁꯥꯃꯨꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯀꯛꯆꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯂꯣꯠꯄꯗꯨ ꯁꯥꯃꯨꯗꯨꯅ ꯀꯛꯆꯦꯡꯁꯤ ꯂꯥꯏꯁꯪ ꯃꯅꯨꯡꯁꯤꯗ ꯂꯣꯠꯂꯤ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤꯕꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯥꯎꯈꯣꯡ ꯑꯍꯨꯝ ꯑꯁꯤ ꯋꯥꯍꯪ ꯑꯍꯨꯝ ꯑꯁꯤ ꯑꯗꯣꯝꯅ ꯈꯪꯕꯤꯔꯒꯗꯤ ꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ